Azerbaijan amasung Armenia gi forcing gi Marakta Akanba lan Hengatlakhre. Azerbaijan amasung Armenia gi forcing gi Marakta khut thoknariba sing adu letnanaba international gi appeal sing tawraba phawbada ngarang ningthokaba numitta Akanba lan soknaba Hengatlakhre. Matam sangnadagi yangthinaraklaba leibak ani asigi Marakta thokliba lan asida micham taraga mathoi yauna punna miyoi mawdraga manga sikre. Misam sing adu Azerbaijan dagi mapan amasung Armenia gi nakanda anini. Nagorno Karabakh kauba ethnic Armenian region gi matangda Yerevan ga Bakuga ga lam gi matangda yenarakli. Haukiba July da amasung English ani tara tarukta nakan ani gi marakta misi mina thokba mawong amada kuthoknakhre. Ing lising amaga chamapan mawdragi angan basahi singda miyoi lising kuntra sikiba lan amagi matungda region adu Azerbaijan dagi ningtamba lauthokhi. Adubu Armenia yauna leibak amatana recognize tawde amasung international community na hojiksu Azerbaijan gi sarukni lawri. Ningthokabagi numidangda Azerbaijan gi forcing na Karabakh ngamkhai gi kha thangba amasung awang nongpok thangba sector singda achouba attack ama satharaki haina Armenia gi defense ministry gi wangangloi Arsarun Ovania Siana haiki. Karabakh ki defense ministry na ningthokabagi athengbada makoi gi lani kuntaruk amagasu sikre haiki madu tharaga rebels ki sikiba military masing marifuga mari sukre. Azerbaijan gi nakanda military da sikiba gi paw laikide adubu Armenian separatist officials singna maina saktoklaba armor vehicles sing amasung camouflage setpa lanmi singi itairaba amasung katheklaba haksang sing utpa footage thadorokhi. Madu Azerbaijan gi troops sing ni haiki majority Muslim Azerbaijan amasung Christian Armenia gi marakta kuthoknariba sina regional gi sakti leibasing oiliba Russia amasung Turkey yauksilakpa yai. Armenia ga military alliance ama tawnakraba amasung mafam aduda permanent military base ama thamkraba Russia na Baku amasung Yerevan animakta dollar billion kayagi thak wangna phaba khulai sing yoli. Lan asida khut thingjinbagi damak Turkey ngangba Azerbaijan da sogotpa Turkey bu lan asida khut thingjili haina Armenia na maran sikhi. Adubu Turkey gi president Recep Tayyip Erdogan na Armenia da Karabakh khudum salivadu toknana ba demand tawkhre. Nagorno Karabakh khudum chanbadagi thoglakhiba region asigi wathok asigi damak loisinanaba matam adu lakle haina Erdogan na haiki. UN Security Council na closed door da Karabakh ki matangda emergency talk ki damak ngasi leibak pokpagi nungtil pung mga da mifam ama pangthokadore. Russia na phibam adu yamna kupna yengsinduna leiri amasung hojikmaki maru oibadi kanana achumbano kanana aranbano haibadugi wanatte. Khut thoknariba sing asi lephanbani haina Kremlin gi wangangloi Dmitry Peskov na haiki. Hojik nakal amana amada lan thoknariba sigi maral thangjinaduna leiba maramna mapung phaba lan ama thorakpa yabagi akiba sing leibana malemgi lusingba singna nakan animagta ingthanana ba appeal tawkhre. European Union, Russia, France, Germany, Italy amasung United States na ceasefire tawnana ba appeal tawkhre.